अहानबदा मरोइबा पाउ मियाम की चाउखनब थबक पाइखलकपदा मियाम हुक्ना सौगट्रबदे कैदौनुंगदा चाउखटपा ngamloi haina PICD Minister L Sushin Roda फोंदोक्रे Kaubru Chingsang Reserve Forest Area wina lauthokki bakhangode haina phongdoktanakli base laibak thibani haina Chief Conservator of Forest L Joy Kumar phongdokre amade Islam lining chatpa singe senglaba kumhai Idul Fitr gi thauram Manipur da su Pak sana pangthokakre Times of Manipur ki Manipuri pau mining tabiri ba myam punamakpo ahanba maktada asapriyana taram thokchari hauzik pau mucha khaini pisari miyam ki chawkhat naba thabak paikhalakpada miyam hupna sawatrabade kaidawnungda chawkhat pangamloi haina PICD Minister L Sushin Rona phongdokre wafam asing asi mahakna Minister oirakpa chahi amam pung farakpaga mari lenana kongpa lai hidenda laiba ISA club na mahakpu taram nokpagi tharomda phongdokkibane Thoromgi matangda wangang laduna Minister L Sushin Rona hai Mekhal matamda miyam na apamba mihut khanba haibasi democracy gi chanabini Mekhal matam loikre hauzikti chawkha thorang na mayon silasi Laigang na chawkha thorang gi thabak thoram sing paikhalakpa matamda miyam na sogatpiyo hiram khudingmakta yetkani haibu wakhalon thadokpiyo Loinana miyam na lainga ki lam khopchin bagi haina bi thadoksi chawkha pagi thabak su tau haiba khopchin khiba lam su handokloi haibadudi aranbu wakhal oigani Lam laitana chawkha thorang paikhat payaba nate Turel funjilaga chawkha thorang kaidonungda paikhat payaroi honglakliba malim ga yenga sagi khalasina maram oiraga ising yawaba kaya mayoknari pumnamaga sithoktana ba miyam wakhal tabiyo PICD department na ising sungba ngamba nate lairiba ising khara asi ningthina sijinnanba yaba mongda semdoklaga miyamda yohanbadu khaktani department asina ngamlibase miyamda isa isa gi ingkolda uwa marang kaina thabiyo amaromda Club singna club ki mathau tawbiyo club ki mathau dagi na thairaga miyam nungsinadana sinbiganu hainasu minister na makata na phongdoki Ising ya chawba crisis ya hoi choi tholani hojiti khongban de ising khara leibu uri turen de ising khara leibu uri adei la khong de ising khara leibu uri hayeng khara le de amta le roe ana masui punamak se masi khoi thoktana ba khoi mayam punono khona minaba darkar lei aduna mayam puno ta ina haijaningi na si tin biriba mayam punomak ta khoi lekai lekai yo ba tawi aba development sing khoi ta hona na bada khoi yum da so khoi lam ahang ba jaga mom da uwa mom dang de khoi thaba darkar lei na jaga de khoi isingi makhagi isingi ground kano si yam ta thara kadabagi mami uba phangi Kaubru Reserve Forest asi kumjal singa maga chamapan humfuma thoida ahanba notification thoktuna chahi taret lom paikhat payaba thabak sing paikhalaba matungda kumjal singa maga chamapan humfune panda final notification thoktuna Reserve Forest oina lauthokibane masida kanagumba kharana Kaubru chingsang asi Reserve Forest area oina lauthokiba khangaude haina phongdoknarakliba se laibak thibani haina Chief Conservator of Forest L Joy Kumar phongdokre wafam asi Manipuri da laiba Triple IT auditorium na pangthokpa nomayoiba consultative workshop on ecological restoration of Kaubru Hills ki thoramda Chief Conservator of Forest L Joy Kumar phongdokibane Manipur University ki Department of Forestry and Environmental Science amade Kangpopi Forest Division asinduna pangthokpa thoramaduda Chief Conservator of Forest L Joy Kumar hai Kaubru chingsang asi aikhoi gi horaklon ga sagonaba mafam ama oibita natana mafam asida lairiba biodiversity asi yamna maru oiba mani mamangai da oiramba Kaubru ki mahausa gi oiba fiba madu ngasidi oidre Kaubru chingsang gi tongan mafam singda hauramba upal wapal kaya kokthokre matam amada fanglamba tanglaba makhalgi sa uchek ngasidi uba fangkidre masi aikhoi gi chauna mangzaba mani
ngasidi chingsang asida pamlo uba amadi popi thabana maram oiraga asupa umang kaya maru kokre asigumba fibam asidagi kannaba kaubru chingsang asi mahausagi fibamda hanjinaba paikhalakliba khongthang asi matang yamna chaba mane state asigi forest ki lamasi manipurna india da tindringai deki hauna darbar na tongan tongan mafam sing reserve forest area ni haina lakthoklami tungda manipurna india da tinkraba matong indian forest act lising amaga chamapan kuntaret ki makhada state asigi tongan tongan ba mafam sing reserve forest amade protected forest oina lauthoktuna ngak senduna thamlakibane hauzik forest asida reserve forest kuntaru kamadi protected forest kun laidibane reserve forest area gi park chawbasi square kilometer chamapan yankhaini masi lamdamasi apunba park chawbagi chada mari dasmit mari ne kangla tombi kaubru reserve forest ase kumjali singmaga chamapan humfumathoida initial notification thoktura kumjali singmaga chamapan humfunipanda final notification thoktuna mapung faba reserve forest amoina oikibane kangla tombi kaubru reserve forest ki proposed area asi square mile nifu oike adubu objection claim tawrakhiba sing amadi tongan tongan ba fibamna maram oiduna square mile taret khaidokraba matung reserve forest asige park chawbase square mile kuntra humdoi oikibane asigumba fibam asida kanagumba kharana kaubru ase reserve forest on kiba khangaude hairibase laibak thibani haina magna makha taki मखोगी क्लेम ऑब्जेक्शन से मयाम सिगे इशू तो मतंदा 7 स्क्वायर माइनस मशक्रे को के आले मौरी 40-7 अदुना फाइनल नोटिफिकेशन द रिजर्व फॉरेस्ट भी से 33 स्क्वायर माइनस ने अदुना हौजी अखोगी मतम से हौगी सही अमन से द वो अखोगी करे है याम इरा अखोई लोना बति नते आई ब्लेम तो सुदा से दे ना को फेक्सिदंग मयाम द खान दुगी वाले अदुना अखोगी ऑब्जेक्शन फाइल तो वो मीसिक नतंग मांगे मसास को नतंग चारों सुरो बोलिया होना अखोई मसीज करीब तक खमोते अखोई द नोटिसन न बिगिदे पंजाब सिंगा फॉरेस्ट डिपार्टमेंट ना मागी टेबल द तौर का नोटिफिकेशन थोकरे का है मिसे मसीनी आई मोटरी इज वेरी वेरी अनफॉर्चुनेट मसे मागी जनिदे Tauramadu kumari lenana Central Forest Division ki conservator RK Amarjit na hai kaubru chingsang asi mahusagi fibamda amuk hanjin hanabagi thabak paikhalibasi ngasigi yamna maru oiba mane kongthang asi paikhatpada mideng anida honaba changi ahanbada ching asi akoibada leiriba khunja singda lengangna paikhaliba thabak thoram sing maru oina loda kari hairi haibana chingma sing asi mamutana khanganduna makoi gi puningda chingnaba mata lehenda naba honaba changi loinana scientific oiba mongda kaubru chingsang asi karamna kangani haiba thidokpa mathau tai state asigi reserve forest amadi protected forest area asi state asigi apunba geographical area gi chada kuni thoi khaktane mase ekoina kanduna thamba thangai fadi hainasu makna makhata ki nina nung churapun matamda landslide yam to guli tune ko khoi saigi kanisida experts singa phamin naraga my recommendation mayam chu workshop nina to guli kanen khalle sigi mayam se ngasi dangna di loi bisu yaro haija batare masi na hobdo ko oiraga scientific ka people participation je koi CSO mayam lei village ki chiefs ki amu organization region to ki lai using se siga punna phamin na chief singje adum enroll to biwa restoration process itasu adu oiragadi kitang mai pakani hebdo adu bi thasajai haiga koi myam khangminaraga process se tungi damakta khalaga koi laiba ki khalaga masi tawba darkar ma lai hebdo sima thamjage ngasigi workshop ki thoramaduda Central Forest Division ki conservator of forest RK Amarjit Kampopi Forest Division ni DFO N Ganesh Hanagi Chief Conservator of Forest MP Singh environmentalist Salam Rajesh Manipur University ke Department of Life Sciences ki Professor Lal Bihari Singha CAU ke Professor L Nabachandra na chingba sarukya ki Islam lining chakpa Muslim Forum ki senglaba kumai Idul Fitr ki thauram ngase state asigi oina su tungan mafam kaya da harau nungai na pangthokna kre Idul Fitr ki thauram asibu taram na ukladuna ayuk ngan badage Muslim Forum ki miyoi kyana aseng bafizol set chaduna masjid da namaz sonduna sembi ba mapu ki mafam da thauni ke madugi matung thauram asigi damak sin langba mathelu koi kaya chamin thangminaduna kumai asi mapung pana sarukya ke
Eid al-Fitr ki thoram ase masjid rota laiba Sadar Bazar Jami Masjid tasu tongan mafam nagi lakpa Muslim furuki miyoi kyana saruk yaduna mapung fana pangthoki kumai asige khwaidagi maruoiba namaz sonbagi thoram adu ayupung mapan makhai tabada masjid asige pes Imam Jayuddin alochingduna pangthoki Eid al-Fitr pangthokpagi matangda nungyoibu wafam kaya fungdoladuna Imam Jayuddin hai Thama chupna roza pangthok labu matung aroiba oina chaba thakpa punamak yarakpagi harau nungaiba fongdokpoina Eid al-Fitr gi thoram ase pangthokpane roza henbagi nungyoiba wahan tokti chaba thakpada ngakna chatpaga loinana semiba mapuna yadaba thabak khudimak ngakpa dune thoram asina kangluk furuk ki khena bathamdana miyoi khunai asi amatane aikoi khudimak nungsi chanana amana amagi mateng pangnoduna hingminasi haibagi fazaraba paujela du supiri Achumba tauba haibasina miyoi khunai asi amatoina punsinba ngami haiba wafam asisu Eid al-Fitr gi thoram asina dumak ningsin duhanduna lakle cheng tam khaidana laiminari bai khoi khodimak echilinauni haibagi wakhalon asina mangda thamduna Eid al-Fitr na piriba pauzela si mibong khodimak ta yauduna ngasi nungsi chanana amatoina laiminarasi haiba wafam su Imam Jayuddin makhatana thamlaki 미여부 쿠디막 아무것도 오이나 자티 비자티 카이드나 누시나원나 라이민나바 사민나바 타민나바 쿠디마시 하라우다 양 아마강 오너들 마팅 방니르버세 마시 하라우 공도베다무다 이들 피트기 나마자시 이 아송 이드기 타우람시 방톡자버니 Eid al-Fitr ko mai gamari lenana Moirang Assembly constituency ge mele thongam sandina constituency asi ge manung chan leiba Kwata Municipal Council amasung Kwata Gram Panchayat ta koina chatuna mafam adu ge angang singda CLN bi ki khongchara majat kre khongchara duda MLA thongam santina Eid al-Fitr na lakpada Moirang asi da leiba Islam lining chatpa angang singa mikup amatang oirabasu punduna makoi ga harau nungai ba fungdok palakpane Angang sing na harau nungai na laiba sigumna lamdam asidasu lining laison gi khena bathamdana aikoi puna nungsi chanana laimina si haibu wafam MLA Santina apel tokhe Kongchara duda Kwakta Bazar Terakhong Kwakta Khuman Thongkhong Mina Bazar Charang Paramadi Sandong na chingba mafam kaya da chatuna angang sing da Selian ki Paugi marak thatna atemba bring matang nominasi Baru Adolescent Haukiba chahi kaya gi mamangdagi hauzik faubada tongan ba subject singda mahiroi kaya net clear to honbada natna JRF kaya puthokpa ngamkhraba Baru Adolescent na UGC net exam thagada ba mahiroi singi offline amadi online gi class laklibe April 13 dagi haujaragani ngasimak registration tawbiu akupamol gi damak ngasimak lengsin birau Baru Adolescent Kanchipur opposite MU Gate ISO certified oiraba training academy amadi treatment center amoiriba Dharma Care Aesthetics Academy da makhal kya gi certificate course haujaragani amadi treatment kya gi service supijari Dharma Care Aesthetics Academy da fanghanjari ba service singdi microblading eyebrows BB glow face whitening full body whitening hydrofacial chemical peeling nose filler lips filler chin cheek augmentation botox PRP hair regrowth treatment acne and acne scar treatment melasma treatment mole removal laser treatment fat reduction treatment asinaching akupa marol gidamang asi maglengsin birau Dharma Care Aesthetics kwa kaithel soibam laikai near Photon Higher Secondary School Imphal West contact number 6909 473 331 Break matunga mayam utaram nokchari makata pau pizari surgery gi lamda robotic platform haudorakpadagi Delhi gi Gurugram da laiba Medanta Hospital da robotic kidney transplant mai pakna chathabangam le haina hospital asige kidney transplant robotics amasong urology gi head Dr. Pashan Ghosh na phongdorakle ase thangal kaithel laiba hotel yaifabada chronic kidney disease and kidney transplant gi matangda pangthokpa paugi mifama mada wafam sing asi phongdokladuna Dr. Pashan Ghosh na hai Kidney transplant ki thabak asi haugalakpa matamda open surgical techniques asi donor amasong recipient animakta sizinarame adubo surgery gi lamda khumang chausilakpo oina lesing amaga chamapan maudra gi mayai chalakpa duwaida laparoscopy surgery asi haudoraki anauba surgery makala sin operation da patient sebagi chang asi fanayamna hanthanma ngambaga loinena athubada fagalakpa ngamhale
अदुमपु लेप्रोस्कोपिक सर्जरी असे किडनी ट्रांसप्लांट चिंबा कया तौरकपदा खुदोंग चादबा खरा मखै अदुमक मायोकनै मेडिकल के लम असे नोमो नोमगी खुमांग चाउसिलकपा मरमना ngасidi रोबोटिक प्लेटफॉर्म हौदोरक्तुना सर्जिकल रोबोट फाव सिजनरक्ले मसिना सर्जरी के लमदा टॉप टॉप मायोन अमा पुरक्तुना किडनी ट्रांसप्लांट तौबदा फाव सिजनरे रोबोटिक किडनी ट्रांसप्लांट के अनौबा खोंगथांग असिना रेसिपिएंट सिंगदा मिनिमली इन्वेसिव सर्जरी न पीबा खुदोंग चाबा खुदिमक मपुंग फाना पीबा ngamle यामना लुबा केस फाव मसिना अराइबा मोंगदा पांथोकपा ngamle पुमनमक सिंग असि ओइदुना सु किडनी ट्रांसप्लांट तौबा हाइबसि टीम वर्क ने मसिदा यावकदौरिबा डिपार्टमेंट अमसुंग डॉक्टर खुदिमक यामना एक्सपीरियंस लैबा मथौ ताई अदुगुम्बा मथौ ताबसिंग अदु मेदांता हॉस्पिटल न मपुंग फाना पीरी हाइना डॉक्टर प्रसून घोष न मखाताना फोंदोरके early recovery, early return to work, early discharge from the hospitals. These are all the advantages of minimally invasive surgery, which is well known. Now, what we tried to do was, if you consider the recipient is somebody who has a chronic kidney disease, he is malnourished, he or she is malnourished, he is not up to the mark. After the transplant, he or she will require immunosuppression for the rest of her life. So we started debating, is there any way by which we can extend these advantages of the minimally invasive surgery to the recipient who we believe in fact needs it the most. But somehow laparoscopic kidney transplant did not gain much acceptance simply because of the fact that it had a very high skill set was required for vascular anastomosis to be done laparoscopically, and it had a long learning curve. But with rapidly advancing technology into the surgical field, most of our laparoscopic platforms shifted on to the robotic platform, by which I mean you are operating with the help of a robot, a surgical robot, wherein all the disadvantages that came up out of a पाउगी मिफम अदुदा सरुग्याखिबा मेदांता हॉस्पिटल के नेफ्रोलॉजी अमसंग किडनी ट्रांसप्लांट मेडिसिन के सीनियर कंसल्टेंट डॉक्टर अमित महापात्रना हाई हौजकी मतम असिददी क्रोनिक किडनी डिजीज असे लाइफस्टाइल डिजीज अम ओइरे मयामना हिंगलिबा पुंसी असिना चा थकपदा अदुकी मतिक अहोंबा कया लैरकपसिना किडनी सोकपगी चांग असि अदुकी मतिक वांखलकले लोइनाना कैंसर अमसंग हार्ट डिजीज कमरी लेनाना मयामना ngalingaida स्क्रीनिंग तौनबा अदुगुमना किडनी ददी थोइना तौनदे किडनी ग्याना बसे मतम कुइसिलकलका एंड स्टेज किडनी डिजीज की फिबा मसी योरकने मतांग असिददे सेल चंगसु चंगना किडनी ट्रांसप्लांट तौबना ख्वाइदगी फबा पामैने मरमदि डायलाइसिस तौबा हाइबसी सेल यामना चंगपता नतना किडनी फगलकपगी वाफम थोइना लेते लोइनना रूरल एरिया अमसुंग अथापा मफमदा लैबा किडनी पेशेंट सिंगी डायलाइसिस की खुदोंग चाबसी लौनबो होनबदा अवाबा मस ओइ मरमदुना एंड स्टेज किडनी डिजीज की फिबा मसी योरकलबदे किडनी ट्रांसप्लांट तौबना अफबा खोंगथांग ओइगनी हाइना डॉक्टर अमित महापात्रना मखाताना फोंदोकी donor is marginal, sometimes the donor is a different blood group, sometimes the donor is have a cross mass positivity, that is called mismatch, or a high risk transplant cases. So in those cases, smaller hospitals, smaller centers do reject donors because they don't have the expertise to carry out those transplants. In that case, that we pitch in, because Dr. Ghosh is very experienced, very senior one. So he has taken cases, donor cases who are obese, who could have been rejected somewhere else. We have done. He has actually pioneered the robotic transplant in our institute, which has been very successful and acceptable to the patients who can. April Kolomdoi Kongzom Numina Lakpada Aikoying Asigidamak Tawaina Pontapi Kraba Atauba Ipa Ipu Singing Nixing Kubamda Haikaleka Tambio Telabamiko Amatang Gaitokuna Makoy Tauna Lingjela Made Makoy Katopangamba Mating Maya Dubu Sait Habi Uhaina Lona Tinkrabala Loop Sing Yapun Balup Korkomna Presa Hadorpa Cherolaman Haidi Korkom Media Coordinator M Saken Nakoyak Piduna Hadorpa Cherolasin Hai Lambai Lamungna Raba Kayada Maikai Takliba Arangba Tawan Mechakum Puwari ki Laimaida Lengdana Nganduna Lady Kongzom Lan Fam Kongzom Lan Giwari na Manipur Macha Singi Tauna Lingzen Malemi Mafam Kuding Yong Sadokle Apaba Kusukulai Paiba Masingam Laba British Gilanmi Singi Mayokta Iramdam Gilanmi Kuzok Amaga Tegnakiba Lanadu Taraibadi Oikide Jing Tamda Kundariba Manipur Kanglai Park Imagi Yoihenba Mapari Kiana Iramdam Imalaiba Kining Tambangak Naba Land from the Hawaii Ponta PK
Palemimagidi Sarep Mapung Fadriba Pongna Famimabu Nuksi Jakiba Mapari Keana Laibaki Damak land from the Tawai Katkiba British Kimayokta Tengnakiba Kongzom land from name Kumjali Singamaga Chanipan Maudrama Toida Manipur Kanglai Pakna British Kimayokta Songnakiba Lanado Mighty Gani Kangna Songnakiba Lane Jahi Chama Minai Oiduna Hingatabagi Sarok Mikup Amatang Oirabaso Ning Tambagi Momon Mino Kaloidera Hinglamlaga Sikivana Saruk Chama Hena Fai Amasong Imalaiba Kining Tamba Kanabagi Damak Noknanona Tawai Takiba Wariado Ichel Piklabi Kongzom Turela Mirwal Kiada Paudom Duna Lakli Haibabo Korkom na Irai Chasing na Ning Singlakli Kongzom Lana Se Barat Kining Tamba Ngaknaba Tengna Kibalan Nate Iramdam Manipur Kanglai Pa Kining Tamba Ngaknaba Lan Famne Adubo Loi Mapuga class collaborate Taukraba Manipur Kanglai Pa Ki Hanglai Lengak Pasigna Senglaba Kongzom Giturela Masung Lamdamasi Mangthok Pire April Kunmanga Lisingamaga Chanipan Maudrama Thoidagi British Ki Makutta Iramdam Manipur Kanglai Pa Ning Tamba Mangke Loinana April Kuntaret Tadi Kalam Ahumna Konung Lokshin Ke Matung Dadi British Lengak Latuna Maxwell na Manipur Kanglai Pa Ki Chief Political Officer Oiduna Subnam Lengak Hoke Adubo Lisingamaga Chamapan Supna Mari Dagi Ahanba Nupilan Jadonang Ihau Kumja Lisingamaga Chamapan Kunmathoi Matong Irabot Ki Ihau Kumja Lisingamaga Chamapan Kutra Manga Matong Nupilan Ani Suba Kumja Lisingamaga Chamapan Kuntra Mapan Masigi Matong Baratna Namlaw Loksin Kraba Matong Ing Kumja Lisingamaga Chamapan Nifumapan Dagi Kulai Paiba Ningtam Ihau Hizam Irabot na Thengnarake Madudagi Makata Nangasi Fauba Barat Ki Mayokta Ning Tamba Hanjinaba Leptana Chathaduna Lanthengnariba Amasong Thawaina Ponthapi Riba Pumba Somnam Lengak Chathariba Loi Mapu Ki Mayoktani Ngasi Anauba Loilam Lengak na Miyam da Piriba Chaithengasi Wathok Mayamama Sagonaduna Chaukhalaglaba Matamasing Lengak Lone Madudi Idom Lepchaba Ngamdraba Semitlon Lengak Londasu Miyamu Thaidokuna Thamba Miyot Minai Chathabada Miyamgi Wakat Tadraba Loinana Mapalam gi apambada chawkhatpagi mingda sokchi laklaba mahausa gi khal kaihan bapunamak ase ngasigi semilon gi wathok khap thengnaraga oithokloi maramde tauriba pumba achauba oligarchy monopolist ki kanabane wafam asing kumja lising amaga supna mapan gi march ta famkiba havana gi mifamda malem gi akhang hai lising amaga chamanga na piba wafam ne maramaduna anauba loilam thengnariba anauba ihauni ngasi chathariba ireibak ning tamba miyam ning tamnabagi lanjang ase Kongzom Gilan Famda Ireibag Iramdam Gil Damak Athoba Kaya Thawai Thakre Makoina Hingnabagi Damak Yegnabagi Makongda Koknonduna Changjakite Adubo Laikidraba Thauba Sing Adugi Thawai Mirel Singna Aikoida Ngasi Haire April Kulhumdoi Kongzom Numit Lakle Nakoi Punsinau Apun Bana Pangalni Pukchel Manadabagi Thokiba Maithi Bagi Wari Sing Aikoi Matampuna Maktaning Sing Se Kongzom De na Lakpuda Apun Bagi Wasak Laurase Loinana English ki thauna faraba ipai pu singa si ningsing duna amade ikai khumna botuna senglaba April kulhumdoi gi numit ase leibak miyam hupna thauram pangthopiyu haina korkom gi media coordinator M Saken na khuyek piduna thadorakpa cherola cinema khatari All Manipur Working Journalists Union Amjugi President Wangkhemcha Syamjai amasong Vice President Athokpam Jitena makoina pairamba famdagi resign tawkrab matong Manipur Press Club ki Secretary Laishram Pretambo Amjugi President in charge oina khankre iramasigi matangda Amjugi General Secretary Khwairakpam Naubana thadorakpa cherolamagi matungina Laishram Pretambo Amjugi President in charge oina khankibado ngarang pangthokiba Amjugi Standing Committee gi mifam amana warep laukibani hari Kaching District ki Kairakta Laiba Lengang na Chalaiba Buffalo Pharmacy athuba matamda mideng champiyu haina Manipuri Students Federation MSF na lenga ki puning chingsilakle Buffalo Pharmacy hause koiriba fibam gi matangda ngase kwa kaithel thaunauzom laikai da laiba MSF ki office ta pau gi mifam ma pangthokre pau gi mifam tuda MSF ki General Secretary Rojit Tekcham na hai lengang na chalairiba Kairak ki Buffalo Pharmacy ki fibam ase yamna ningba kainingai oire Pharmacy ki oriba fibam ase yengsinbagi khongchadama thasi ki kunda MSF ki team amana Iramdamgi sawu check ningthina kansi haiba wakhalonda mafam matuda chatuni yengsinke maduda pharmacy da housing matik chana staff sing lairam laitabata natana laifam thopa khusu khulai sing ningthina laitaba thengnake chai ani humgi mamangda pharmacy da iroi cha marom lairambadu housing ti kundagi hena laitre
Masida natana buffalo farm manungda kanglon kaina yum kaya sasin patengnaki. Hena thamoy sokningai oiriba madi mamang thagi mapan gi numidangda pharmacy gi office sakhangdaba singna mai thadoklamba sine. Thawung ase lubasina hakchina lawe. Hector kunmari dasmek nefu mari mangarom pak chawba pharmacy gi manungda yum tara mangarom sajiliba amade pharmacy da leidiba iroi singi chakta famoiriba kharum pat gi sarukharada nga faba gi thabak chathabata natana nga fam kaya amasu semgatpa thengnari basi taraini lofam thokte asigumba fibam asida lainga ki mari leina ba authority singna akan mamideng changduna pharmacy gi watuna leidiba sing athubu matamda menkhatpata natana pharmacy gi manungda lam khopchi liba sing athubu matamda takthokpiyu loinana pharmacy gi office mai thadok laba sing athubu matamda fagatuna action lokotpiyu haina magna makhata ki Government makada thambini hujiki kanu se farm se masdagi iroi sama gi matakta leramini masida sangom mayam puthokta khoi gi isagi pothok mingmung de mi pan tang dana khoi gi sangom jing se khoi hai basne gi puthok kanda sisna jaba yari bane masi government na khoi gi yam ko le ging sinbi ba amadi pharmacy da watuna leri ba khoi gi staff sing magi medical equipment khoi gi veterinary doctor officer khoi gi sanga sing thuna narakpa matam da ying bina ba du gumba tangai fadana sang da yadraba mafam sing ado matik chana thambiyu office asi gumai tharam bada generally ba music to atuba matam da lengak na puthoga leba mayam khangna logi oiba charak pibiu. The Alliance for Development Alternative Manipur Adam Kakching na sinduna ngasi angan jing Eco Park ta World Earth Day ki thoram pangthokpagal rinana tha manga chumna chathagadaba Mega Yes Sea campaign hodokre Taramadu Fisheries ki Secretary amadi Health and Family Welfare ki Special Secretary Haubam Rishita Manipur Pollution Control Board ki Member Secretary T Mangi Directorate of Environment and Climate Change ki Deputy Director Dr. T Project Kumar Adam Kakching ki President Dilip Khetriya amadi Chief Minister Green Manipur Mission ki Brand Ambassador Valentina Ilangbam na chingba sarukya ki Taramadu Khetri sana jaubana iba Uttam Kumar Naurem na direction piba Liberty Theatre Kakching na puthokpa angan jingi masai konda haina mingthonba Special Social and Environmental Street Play amasud ki Paugi marakthana atembe break amatanga lominasi Khongjom numit ki paujel Ireipak iramdam gi ning tambangak nabagi damak ing kumja lising amaga chanipal mariputara mathoi gi khongjom lanfamda ninghan naba leitana yeknaba British landmi singa lantheng nakhiba amadi punsi kathokraba ipa ipu singi mafamda April 12 khongjom numit na lakpada ikai khumnaba utuna thamoi sengna sardhanjali katlasi Khongjom numit ki thoramasi state ki thakta Thobal district ki manung channa kheba chingda leiba Khongjom War Memorial da ayupung mapan tapa matamdagi pangthok paujaragani paujenjariba Directorate of Information and Public Relations DIPR Government of Manipur Break matungda makhataba pau pisari laimaton chinging arian jaugang thek Kwaikho Khuzamlok Laimatagmadi Lamadongda Kumjal Singamaga Chanipan Maudra Mathoida Songna Kiba Anglo Manipuri Warda Mama Leibaki Damak Tawaina Pontapi Kraba Athoba Singi Mafamda Haika Leka Tamduna Kai Kunabut Crame Taramadu Justice Committee on Anglo Manipuri Ward Singamaga Chanipan Maudra Mathoi Martyrs and Freedom Fighter of Kanglai Pakna Sinduna Vishnupur Leiba Yangoini Thau Community Hall the Pangthoke Taramadu Mama Leibaki Damak Tawaina Pontapi Kraba Sanakia Kalasana Sagol Hanjaba Sanakia Sanangamba Laurung Purel Manipur Litam Mukta Mezar Tamna Longzamba Poila Yengkoiba Poila Kamba Singh Laishraba Amade Masang Maming Kangbangam Kijaba Athoba Singi Mafamda Haikaleka Tamke Taramaduda Sarugi Akiba Justice Committee ki President Ibotomi Kumanahai Kumjali Singamaga Chanipan Maudra Mathoigi Anglo Manipuri Warda British Landmi ki Kohima Kalam Mayokna Kiba Thangal General ki Mitamama Manghan Mapigani Mayang Khangda Kinkream Anglo Manipuri Warda Achobu Thaudang Laukiba Niranjan Singh Subedar ki Mitamama So Kangla Tombida Kinduna Ikai Kumna Botle Ka Mairamdagi Changlakiba British ki Tamu Kalam Thengna Kiba Khongjomda War Memorial Complex Semka Sakatuna State ki Thakta Thoram Pangthokle
अदुबु नोंचुक माइकैदगी चंगलखिबा सिल्चर कलमबु थौना फना लैमथोन चिंगी तोंगान तोंगान मफम सिंगदा थौना फना मायोक याखिबा अथौब सिंगी निंगसिंग खुबम अमता सेमगतपिदबसि निंगब काइनिंगाइनि हिरामसगी मतंगदा चीफ मिनिस्टर दा फाउबा मेमोरेंडम पिशिन बलाइख्रे अथुबदा लैमथोन चिंगी लानफम सिंगदा थवाइना पोंथापी ख्रबा थौब सिंगी निंगसिंग खुबम पालिबा लैंगागसिन सेमगत सागतपियु हाइना इबोतोंबी खुमन मखाता नापिल तौकी तमु कलन बिग थेनखिबा असिदसु खोंजोमदा खोंजोमवा मेमोरियल कॉम्प्लेक्स हारे लोइलाना तेंकोन पाकल लेगा अदुबु याम लेबक थिबदि मणिपुर गी नुंसुक कलमदा थेनखिबा सुतोबा फोर्स गे थेनखिबा सदांगा सिबोबदा लेंगाकि मणिपुर लेंगाकि माइखेदगे नफगे मदमत लाइगेबा थौबसु लांड सौक दाखिबा पुरबकि अदुगुमसिदा खुबम ममता लेतबसे मसि याम निंग काइबा याम नुआइतबा अमने खले हौखिबा तांगकुन गे हिंग नोंयाइदा सिखिबा कनबा नोंगलै नुंसिर अदुना अमांगता थोखनख्रबा थांगा असेंबली कॉन्स्टिट्युएंसी की तोंगान तोंगान मफमदा एसीएस के एमएलए तो टी रविंद्र ना हकथेंगनी येंगसिनख्रे येंगसिन खोंगचर अदुदा फिबम काय हेना सोकलबा युमथोंग अमदा एमएलए टी रविंद्र ना युम अमा सारगनी हाइना थाजबा पिरमके लोइनना काय हेना अमांगता थोखौद्रबा युमथोंग सिंगदना सेमजिन साजिनबदा मतेंग ओइनबा जीआई सीट अथुबदा खुसिनरगनी हाइना एमएलए टी रविंद्र ना खंगनखे मैहौरोलदगी चनदुना लाक्वा वांगु तंफा लाइरेंबी इमागी अहलुपना अमदे लाइफम पना अनिगी हंजबगी फमथोन थिंदोकपगी थौरम ngasi इमा तंफा लाइरेंबीगी मसाइगोंदा नाटक्योइबा थौरम सिंगल लोइनना पांगथोक्रे थौरम अदुगा मरी लेनना वांगु इमा तंफा लाइरेंबी हराउबा कमिटी की मेंबर अमोम बिरेना हाई इमा तंफा लाइरेंबी वांगु गी ओइना चाही असिदगी लाइफम पना गी ओइना लोइतोंगबम युमजाउना हंजबा अमदे अहलुपना गी ओइना हना हिदांग ओइरंबा अमोम मणिकापुरना हंजब ओइरगने हयेंग कालेंगी हुमनी पानबा नोमाइजिंगदगे हौदुना नुमित तरानी चुपना इमागी हराउ मथोय काबासिदा कांगलैचा खुवाइपुनुमगना इमागी मसाइगोंदा लाकपियु हाइना मागना मखाताखी हौजिग अमुक सानबगी पाउ तेंथा खोंगबा वेलफेयर एसोसिएशन TKYA ने सिंधुना थासगी तरा तरेत की टीम निफुना सरुग्यादुना थौबाल डिस्ट्रिक्ट की तेंथादा लैबा मल्टीप्लेक्स ग्राउंड चथरिबा TKYA ट्रॉफी लिसिंगनी कुलुमदोइगे ngasi sanakhiba लीग राउंड मैच सिंगदा वांगोई FC पुखाओ FC चार्जिंग FC माई पाखरे टूर्नामेंट असगी ngasi sanakhiba ग्रुप G की मैच ता पुखाओ FC अमसोंग कांगलैपाक पारी सानखे मैच अदुना सना पुखाओ FC ना कांगलैपाक पारीबु गोल अहुम सिनोना माइथिबा पिके अतोबा ग्रुप H की मैच अमदा थौबाल FC अमदी वांगोई FC अनीना सानखे मैच अदुदा वांगोई FC ना थौबाल FC बु गोल अमा सिनोदा माइथिबा पिके लोइनना ग्रुप H के अतोपा मैच अमदना SWC कैरक अमदी चार्जिंग FC अनीना सानखे मैच अदुदा चार्जिंग FC ना कैरक FC बु गोल अहुम अनीदा माइथिबा पिके हयेंगी वेना नुंगथिल पुंग अनीदा ग्रुप A की गली FC अमसोंग ममी थवान अनीना सानगने नुंगथिल पुंग अहुंगा मिनिट तरादा ग्रुप A की G5 हैरोक अमसोंग यारिपोक FC सानगने लोइनना पुंग मरीगा मिनिट कुंदना ग्रुप B की बैक द पिलर्स कोंगबा अमसोंग सॉकर सिटी पांगई अनीना सानगने हाइरे अरोइबदा मरोइबा पाउ अमुकहना मियाम की चौखनब थबक पाइखलकपदा मियाम हुबना सवत्रबदि कैदौनुंगदा चौखत पंगमलोय हाइना PICD मिनिस्टर एल सुसिंद्रोना फोंदोक्रे कौब्रू चिंगसांग रिजर्व फॉरेस्ट एरिया होना लाउथोकिबा खंगौदे हाइना फोंदोकनारक्लिबासी लाइबक थीबनि हाइना चीफ कंजर्वेटर ऑफ फॉरेस्ट एल जयकुमार फोंदोक्रे इस्लाम लाइनिंग चटप सिंगी सेंगलब कुमई इदुल फितर की थौरम मणिपुर दसु पाकसना पांगथोकनख्रे
ngasi gawena di matang asida Manipuri Paul Shinjare Pau meeting tabiri ba me apuna mapo asa priyana mukana krumjari